Kumja lisingini kulumdoigi June tarahumdoida thokhiba Khamenlok Lanphamda Leikhidraba Athouba tarada Ikai Khumnaba Utpagi Thouram Ireibak Kanba Apunba Lup IKAL na shinduna Nongshum da Pangthoklagani hairi hiramasiga manilene na ngarang Nongshum da leiba ibudau nongda lairen pakhangba leibungda paumi singa unaba amada IKAL gi advisor and sanatomba maitai na hai Khamenlok Lanphamda Leikhidraba Athouba taragi mafamda haikal leikat tamduna Ikai Khumnaba Utpagi Thouram ani subo ina lakliba June tarahumdoida Nongshum da Pangthoklagani Thouram masta leibak miyam na saruk yaduna Athouba sing asigi mafamda Ikai Khumnaba Utpinese haina phongdokhi Magna makata na hai Siririli Festival hogdokpagi Paulo Butchkipa Paumi Sing na Tongba MST bus adu Gwalta Bida Armina Thatlaga bus adu the Thariba Manipur State Transport Haiba banner adu Muthat Khibagi Thong adu Taraina Laude Thong adu Akan Mamong de Yaning de Thogdok aduga Mari Lenina Paumi Sing Amadi Shesho Sing na Sangsin Lakba Khongjang Khuding Makta Sogat Kani Haina Magna Makataki Chiroi Lili Festival Hoba Numita Governor Yauba Thouram aduda Manipur State Thaba adugumaba Manipur ki transport gari amada tongeba koi paumi sing loinana praja miyamda koi adugumaba Manipur State Thaba yaroi haidana Mahare Jimena asigumba lambi da thattana thamba aduga chalandaba asigumba thabak thoram sing ase Athouba matamda Manipur State da akoi ki security advisor oriba loinana governor na asigumba makoi ki aron bakari agenda laibno haibdo praja lebang miyam da sendopio Natragati Manipur Civil Society Organization Loinana Paumigi Simhamda Libiriba Mikum Kudimagna Loropa Asugumba Yaning W Kotam Kudimutta Akogi Ikal Haina Lejeriba or Magay the Lejeriba Asugumba Civil Society Organization the Sizu Akoi Angam Park the Mating Pangana Lebak Miami Dong the Kathop Second have opened to Tamjay.